Former Chief Minister Ex CM Ibobi na mara leijadraba naha ani bukuki militants na phajilaga thamkhibagi matangda wapham kya thamlakli mi ani mangi ba chi Su akoi honorable CM na kaurapna akoi masi akoi amabu blame game gi wan nataba akoi na tajabada so far kadai ko chumba no subject to confirmation haibata lairiba state ki dal lairiba central paramilitary force state force mayam singsi ahum dugi manungda amadi ngasi pau da su yawi khabar da su yawi Assam rifle na rescue tawraga pulap chapmina ki ba humse amadu police ta scenery en haidai adu wargadi now sit lairiba manipur ki situation law in order ki films da government of India na darkar laire haina tongan ba Assam rifle de hanu border ngakla moidi masing khangdang leiba haiba tare mapam khuding makta moigi presence laitaba amta yaudravani international border da khangde soida khangde amada khangde state government da law and order si mashi maintain tawda mateng pangnaba na bharat sarkar na thari neba adu wargadi mi amabuna moina rescue tawraga chamina giba umdi munumda aina tajabada gari imda moi humdi to chamina bani adu wargadi where about lehoriba ani se moina kuki sinau sing da khangde amada noi mashi tawganu sina no shanti hanjelai basirida hena disturb tawga oina thoni hena skelet tawrkra noi si hana dagi sahi lising kya gi mamang dagi leiminari ba noi nungsi sanana leiminari base hena gap hena lakina meeting point over lakta bagi film da lakani noi tawganu na moina haiba targati aidi yamna aruba oiro khali ngarang honorable CM na ai suggestion tawjabani masi koi state government na su hotna biriba state security na hotna riba sigi mathakta government of India da particularly Minister of Home Affairs honorable Home Minister ki intervention nama immediate intervention nama noi si tawganu yaroi suda leiba leitaba si tawganu noi sumaina khudong saba launa dan tawragadi Manipur ki laibak sidi yamna phibam chada wanda lakani noi tawganu haiba targadi aidi tagani haina khallena sumaina suggestion tawjab makhasa tharakpoina kuki militants singna mara leijadraba naha ani phakibagi medi leinana hauju thobal mela ground release khreari amaromdana robin manga khoirapamna phongdorapwa wapham khra memda thamjage karisu leitaba thawdok masa kharagidi aigi yum mathaksida paishilaklibi helicopter si haidana kanade hekta pumtoi toiheladoga mali asaw sankaya mana takshilakpa phone call sina khangulak pangamdi threaten su tori themsu themai namit humni kokina maitei youth ani phajilaga thambabo tomina na sungdana laithokpa ngambasidi India sarkarna maitei se mowa suklolaude haibasi mayek pung sengsengle Central Force na kange bu hairadi pungkhaya magi operation natti haibo phamsu Robin manga khorapamna phongdorokli atopa update amana hanagum police station taraga mapangi jurisdiction yaudana Manipur pumba disturbed area tha taruk amaga sangdokre haina update anga memna thamjari ahanbada Manipur top channel gi makeri gi atin ma pawkhra memna thamjagi MTS par laukthokpada yahodraba S bar oiraba singi police program ama semna ba takshilakli Haukiba September kunga mari the Directorate of Education is na laukiba multi-tasking staff MTS ki phallak thorakpadagi matangda Joint Action Committee JAC Education is MTS written test completed 2016 and 2018 based na lenga tu wapam khra thamlaki JAC ki General Secretary L Ibomchana thadorak pasirol amana hai English ngani ga taraga taruk tagina English ngani ga taraga ni pan education is na notification thoktuna MTS post samni ga taragum dei laukiba dugi result sahi tari nipan gi matungda haidoropagi dama CM amadi education minister bu thagali sahi tari nipan chumna namsinduna thamlaba matungda result out tawda mai pak hogdraba S bar oiraba candidate singbu lenga na policy program ama puthokiduna punsi kanbiyo se minister amadi education minister na post masing hengana
haidokpagi ayaba piraga samriga taraga humdoi nauna haidoktre loinana PWD disable gi reserve pibada matamga sanana sadamari yauna pidre selection panglaba candidate singi list ming yaudabagi maram miyamda khangadabani loinana hairibu wapham sing asi thabakta onthoraktrabadi JSC na logi mateng lauragani haina su phongdorakli haina pawsn makhatana spali amaromdana imaleba kanabagi damak mioi kya thawai thanaba sem saduna lei kumza english nganiga kungo humdoigi me ahumdagi thulakiba irang si leikidraba athaubi singi mafamda langban chara tambaga mari leidana haikaleka tambagi thoram ama manipur leiriba club CSO maira pai bising kusamnaraga ningthau khong wa number 14 da leiba laimayum mandap community hall pangokre thoram madura workers amadi yes minister govitas konthaujam indigenous peoples organization manipur ipongi secretary general rakesh moirangthe federation of civil society bisnupur district ki secretary RK asalata amadi ningthau khongi miyamna sargaki thoram ga mari leinan ipongi general secretary rakesh moirangthe hai kuki singna lamdam sida landa aduna manipur bu lakshinna bamadi maset thugaina bu khonna rakliba panamasi phangmangam roi habisi khangjin bapai loinana imaleba kanabagi damak mioi kyagi thawai thanaba sem sarga lei hainasu phongdokhi atopa pawmana na ani tekta kaidana thadurona MUC gi mairoi singa appeal torakli kuki singna phajinduna thamliba mairoi ani atuba matamna asur angam yauduna thadokpira haina manipur university of culture MUC gi mairoi singi maikai digi appeal torakli ngasi manipur press cup ta pawmi sing unaba ma da MUC gi thangta department third semester tamliba suraj thangjum kobo mahiru amana phongdokhibeda thoi oina MUC gi english department da mari suba semester tamliba mahiru ni mak mari suba semester gi exam piram bada ngai bani mahiru esi isam samna recruitment yauruge haina sakhibani lan yauruge numai kapna ruge haiduna thokibasnati mahiru NESC hauji karamba phibam da leiramgani haibasi khallubada awaba mani hauji social media da video amasu viral oirakli makhoi ani siba changba khangmangam phibam da leidi maram aduna security advisor DGP amadi mari lena bapuna mangna makhoi ani bu aso engam yauduna phangna bo khona gadabani haina su takshilakli amarom dana Sky Hospital da World Heart Day pangthokre Rims Road lebi Sky Hospital and Research Center Private Limited sinduna ngasi hospital asida World Heart Day thorom pangthokpaga loinana Manipur Heart Foundation kusamnaraga free heart camp amasu pangthokre World Heart Day thorom ga mari lainana ngasi ayuk pung mapan tabadagi Use Heart for Action haiba theme da pangthokiba free heart camp aduda patient kya di ECG blood pressure sugar test amadi blood pressure check up na singu pangthoki loinana darkar roi bihidak sing lem na yenthoki haina hospital sin thadorakpa siro laman haidi ngasi pangthokiba free heart camp aduda miyoi kya am laktuna camp asibu mapung phanabagi damak hospital asigi chairman and cardiologist Dr. L Shyam Kishorna apeno phongdokhi atopa pawmana aikhoi punsinma ngamdabasi lebak thibani RK kaikhu hauju thoklibi irang asida apunbana pangal ni haibadu mitai fruit asoba parama oina tambiri aduba hauju phawba aikhoi punsinma ngamdaba si lebak thibani haina social worker RK Somendro Elias kaikuna phongdokre hauju thoklibi irang asina maram oiraga awaba taraba kiyada mating pangnabaki panamda lingkhat khiba society gi foundation day gi thoram ngasi singjamai da leiba Fries Family Restaurant pangthokre thoram adu receipt case ina saruk yaraduna mathaki wapham asi kaikuna phongdok laduna hai hauju thoklibi irang asi mitai furuki oina khwaidigi aruba mani loinana aikhoi amata oina punsinabigi tanja masupiri irang asi haurakpada punsinbigi tanja phangle amadi miyam punba haurakli haina harawba phoramba kaya haujukti amuk tapna mangtharakli madugi sumathakta masel onsinaduna amaga hunnaba chainaba kya urakliba si aikhoi punamaki leibuk thibani asiguma tanja asida mamiyok society gumba wakal manaba naha kya punsinduna kunai sig yeifana thabak kya tarokliba si thaganingai ni makata na so asigumba apaba thabak sing leptana pangthokpa ngamba oire sunaiki thauramga mari raidana mamiyok society gi president ke Basant Kumar hai society asi hauji thoklibi irang asigi mamangdigi kunai asida leidiba awana taraba singna mateng pangnaba khanari ngai irang asi lakslakdagi mamiyok society sapongkhibani
सोसाइटी असी हेक लिंखत्खिबदगी हौजुक फावबा लमदम असिगी तुंगान मफमदा हांगलिबा रिलीफ कैम्प क्यादा मतेंग पांगबा खक्ता नतना ब्लड डोनेशन कैम्प सु अनिरक पांगथोक लेख्रे मखाताना अवाना तारबसिंदा मतेंग पांगनाबगी खोंगथांग लखोटखिगनि हाइना मांगना फोंदोखि ngasi thauram maduda Diamond TV gi lead programmer James Haikruzamsu saruk yakhiba loinana society gi members sing saruk yakhi loinana society na satkiba sayesi da tawkiba thabak thoram sing yawba chepaw mu phong khen su paw sida report tawri amarom dana lamyan bi irabot gi mapok kumon ga mari leinana lam tu sengkre sam ga kungani pan suba lamyan bi hizam irabot ki mapok kumon ga mari leinana lam tu sengbu gi thoram thobal district ki manung sen leiba wangjing town gi akoiba mafam sing amadi wangjing kodam pok pi sport complex ta pangtokre thoram adu the social and culture development center Sokdek Wangjing amadi Wangjing Kodam Pokpi Sport Complex Relief Camp Committee na punuk samnaduna pangtokibani lamtu sengbagi thauramadu Wangjing gi miyam amadi mori degi lanje laktuna leiba miyam saryakhi amaramda taurangwam lekai youth club TLYC gi thaumi singsu lamtu sengbagi thauramama pangtokre Hairok Turel mapana miyam ga loidana pangtokiba thauramadu da TLYC gi president ning thousam Brozen secretary Laisram Robina Saru maru oiba thaupu ba kaya su saruk yakhen su pawsta report tawri atopa pawmana Prime Minister Narendra Modi na sumna phongtokri miyam na aphaba wakhalon ga loina mapung phana saruk yabadagi man ki baat thoramasi mai pakpani Modi miyam na aphaba wakhalon ga loina mapung phana saruk yabadagi man ki baat thoramasi mai pakpani haina Prime Minister Narendra Modi na phongtokri Prime Minister Narendra Modi na phongdokhibada Nupi self-help group singna khunai gi damak thaudang kya lori water preservation gi lamna sunupi singna thabak kya tawri Swachh Bharat mission gi anniversary thoram October ani tari lunan ba prana bohona bada aikoi khudimangna thaudang lominasi India si lunan ba madi asangba upal wapal ningthina hauba lamdamam ohenna ba citizens singna thaudang lominasi India gi cultural heritage asi Thoidok hendo na masak thokpa mani India ki history de sahi lising kya gi mamang ki top saktam kya laidi laiba asigi mafam kya da Lord Buddha Lord Krishna gi mitam Lord Ganesh ki idol na singma kya si singthani ngai ni India ki cultural legacy nga na bi damak ta sab sana thabak lokhot patai India ki heritage malem na sakthok saba phawi ai khoi gi heritage pu ningthi na ngaklabadi malem na su masibu ikai khumnagani Swachh Bharat mission gi tararak suba anniversary thoram October ani da pangthokadoriba sida miyamna lamtu sengba madi taru tanan lamdamam ohenna ba amat oina honaminasi haina su phongtokhi Prime Minister office na thokwa warol amana hai Prime Minister Narendra Modi na Maharashtra da lupa crore lising taraga mathoiga sani gi project launch tawgani project sing asigi manungda Pune metro station Witkin industrial area Solapur airport na singbu yawri Pune Metro Phase 1 Extension Project ki ore yum sutamgani video conferencing ki kuthangda project launch tawba madi ore yum tambagi thoramasi pakhet ka tawri bani haidi sei si ki October ani da Prime Minister Narendra Modi na ASR district ta Ekalbya school amasu virtual oina sangagani Pradhan Mantri Janjati Adipasi Nyaya Maha Abhiyan gi saru amu oina Eklabya school sangagadabani Prime Minister na virtual oina tribal villager singa wari sanagadori Jharkhand gi Palana Kudi village da tribal khunja kya pullaba matungda October ani da virtual oina Prime Minister Narendra Modi na wari sanagani hanesu pawsh da report tawri atopa report amana Sarisat ki Bijapur district da Naxalite singna phumlamba IED pokhairakpadigi CRPF ki personal manga sokre Sarisat ki Bijapur district da Naxalite singna plan toram IED pokhairakpadigi CRPF ki personal manga aso apanangkhe CRPF ki official amana phongdokhibeda chamaga yankhai suba CRPF ki squad amana Bijapur area aknapa pawm phangwadigi thihumbi thabak sathanaba sakhi team aduna Bijapur gi mafam akhrada IED plan tawre haibigi paw phangwadigi bomb squad ka loinana IED lakthoknaba thorang pekhetki Madura khanguduna IED ama pokhairakpadigi CRPF ki personal manga aso apanaki personal singadugi manungda chamaga yakai gumdoi suba battalion CRPF ki assistant commandant Baidia Sanket inspector Sanjoy Kumar constable B Pawan Mosan Moheto amadi Dole Rajendrani
Soglaba personnel asi military hospital da treatment piraba matungda state capital da leiba hospital pukatuna layengkhre. Soglaba sing asigi manungda mit amadi haksangi tuan masaruk kya da sokpa miyoi sing yauri. CRPF timna Bijapur area da IED khara amadi mai pakna lathokpa loinana dispose tawki. Maui singi irang leiba mafam asida security na operation lab tana sethaduna lakli. CRPF na akaknaba paw phangwadagi IED plan torama kya lathokpa ngamki. Adubo laibak thibari IED amadi connection tawriba wire adu khanghaudabadagi pokhairakpada handuna asok apan nangkhibani hairi. Thaudodugi matung tarakpada area aduda makhatana operation sethaduna naslai sing thihumbagi thabok sa thakre hairinasu pawsna makhatana su report tawri. Aduga hausikoi myam paw su matang sa lusinjarage amasung myam puna anauba update ngamina sena channel sigi maikaidagi mangi famda makhatana thamjari. Thank you.